मियामने इरांग सागलगा डॉक्टर अमा हाटखिबगी केसता मियोय कुनमंगा कन्विक्ट तौख्रे मियोय तरुक एक्विट तौख्रे जोरहाट की तियोक्ती स्टेट की डॉक्टर देवेन दत्तबु इरांग हौबा मियोय सिंगना हाटखिबगी केसता चेनई हाइना मराल सिरिबा मियोय कुंथ्रानी थोइगी मनुंगदा मियोय कुनमंगा निंगथौकाबो नुमिता जोरहाट कोर्ट अमना कन्विक्ट तौख्रे कोर्ट असिना अतै मियोय तरुक केस अदुदा मराल लेते हाइना लाउथोख्रे District and Session Court, Jorhat Judge Robin Phuka Namiyoy Singh Adu IPC की section Singh 302 by 149, 342 by 149, 353 by 148, 353 by 149 की मखादा convict तौखिबनी मियोय कुनमंगा की मनुंग दत्तारानी थोइदी MMSP अमसुंग MSI एक Assam Medicare Service Persons and the Medicare Service Institution की section मखादा convict तौखि मियोय अनीना IPC की section 148 की मखादा अमसुंग मियोय कुलहुमदोइना IPC की section 147 की मखादा sentence तौखि मखोइगी मियाद की मतम अक्टोबर 18 दा लाउथोलगनी डॉक्टर दत्तबु इरांग सागलगा मियाम चंगदुना हाटपगी मरालदा पुलिसना टी गार्डियन की वाकर कुंथानी थोइ फारगा चीफ जुडिशियल मैजिस्ट्रेट जोरहाटा मखोइगी मथक्ता हौखिबा सेप्टेम्बर 14 दा चार्जशीट अमा फाइल तौखि सोमरा माजही कौबा वाकर अमा सीखिबा मतुंगदा तियोक्ती स्टेट वाकर खरना मसागी चही 100 सुरबा दत्तदा एटेक तौखिबनी जोरहाट डिस्ट्रिक्ट की जोगदुआर एरिया दत्ता एटेक अदुदा सोकपदगी लायेंगनब पुखतखिबा जोरहाट मेडिकल कॉलेज एंड हॉस्पिटल दा हौखिबा अगस्त 23 दा लेखिदबनी एक्यूज 23 की मनुंगदा अमा मसागी चही 94 सुरबा हरी माजी केस अदुगी वायल चथरिंगै मतमदा सीखी महाक सेप्टेम्बर 19 दा मसागी अनाबा अमना मरम ओइदुना जेल दा सीखिबनी पुलिस ने फाखिबा एक्यूज तरुक निंगथौकाबा नुमिता कोर्टना एक्यूट तौखि लेखिद्रबा डॉक्टर देवेन दत्त की लोइनबी अपराजिता दत्तना कोर्ट की जजमेंट अदुबु थागतखि ngasi phawda asamda atopa case amatada miyoi kunmanga mi hatpagi damak convict tawkhiba leitri haina mahakna phongdoki doctor asibu hatpagi thawdo asina doctor singbu paktakna irang honkhibaga loinana Indian Medical Association na hawkhiba sahi gi September 3 da pung kunmari medical services lepagi khongjang phawba sangsinkhibani aduga atopa pawmana hu thaklovadagi sahi humpurom surbi nupi ama leikidre सही हुमफुरम सुरबी नुपी अमा मयुमद हु थकलुबदगी जेनिम्स हॉस्पिटल दा पुखतुना लाइकनरबा मतुंगदा मयुमद पुरकपदा ngarang ayuk pung 6 lom tabada leikhidrabi nupi adugi maming laisram mala sahina humfu maproiba el angusna kawi mahak hangabo khulakpam pali leikai da leibani presna phangba pauda mala nahan magi mapuroiba ga ningai sangdana duna khanaki numit adugi ayuk pung 12 makhairom tabada mahak jenims hospital da pukhatuna laikanaraba matung yumda amuk putharaklaga ngarang ayuk leikhidabani hairi thawai yaudraba hakchang adunga si jenims ta postmortem tawkhre adubu hakchang di lawdri nupi mayum nadi mahak mapuroibana phubudagi hu thaktuna sibani haina charge tawri thawdo adugi matangda police na mapuroiba adu phare mahak mari lena ba kota puthoklaga numit mangani police remand lawthakre aduga atopa pawmana Bangladesh ta rapist sing sibagi cherak phanghalagani Bangladesh ta nupi singi mayokta sexual violence sa thabagi changwang khalakhiba mayokta numit ke ani pak sanna protest sa tharkhiba matungda leibak asina rape ki case sing da senaba sing sibagi cherak pi ba hauragani hairi hiramasiga mari leinana Bangladesh ki lawmaker Anisul Haq na phongdorokhibada president na leibak pokko numita ordinance ama issue tawduna rapist singbu sibagi cherak pi ba haibasi leibak asigi law ohellagani हौखिबा चयलदा नुपी अमबु तमथिबा मोंगदा इजन मांगन बिखिबगी थवोंगी ओइबा फुटेज की सरुक खरा सोशल मीडिया दा वायरल ओइरखिबदगी बांग्लादेश ता पाकसन्ना इरांग होरखिबनी एक्टिविस्ट ग्रुप अमना हाइरी मदुदी हौखिबा चहीदा मखोइना रेप की केस 5,500 गा चामरी रेकॉर्ड तौखि तौइगो मसुंग एक्टिविस्ट सिंगना मखा ताना हाइरी मदुदी रेप की केस सिंग मरी लेना लेबाक अदुदा कन्विक्शन की चांग सिंग अदुकी मतिक नेमी अमसुंग असिगुम्बा केस कया मरु ओइना नुपी सिंगना सोसाइटी की मिनोक अमदी मिजेंग कीबदगी रिपोर्ट तौनखिदे हौखिबा चेओल की वायरल वीडियो अदुना मरम ओइदुना सेक्सुअल वायलेंस की मायोक्ता प्रोटेस्ट तौखिबा सिंगना रेप केस सिंग थुना वायल चथनबा अमसुंग रेप केस सिंग प्रोसिक्यूट तौबगी मओंगदा अहोंगबा लाखन्नबा डिमांड तौखि बांग्लादेश की नेशनल ह्यूमन राइट्स कमीशन ना सथकिबा इन्वेस्टिगेशन अमदा वायरल वीडियो अदुदा यावरिबा लेबाक अदुगी साउथ ईस्टर्न डिस्ट्रिक्ट नाउखालिमदा अटैक तौखिबा नुपी अदु हंजिन हंजिन इकाई खुमनबा मांगन बिख्रबा अमसुंग अकी तुजुंगबा पोखन बिख्रबानी हाइबसी खंगमंगमखि वीडियो अदु संदोरखिबा मतुंग थौदो अदुगा मरी लेना मियोय निपान फागतखि तोंगानबा केस अमदा हौखिबा सेओलदा अतोप नुपी अमसु नॉर्दर्न डिस्ट्रिक्ट हिल सेट लेबा हॉस्टल अमदा गैंग रेप तौखिबा लोइनना रूलिंग पार्टी की मेहरोय विंग की मेंबर कयामरोम फाखि अदुगा अतोप पावमना टीवी चैनल सिंगी थवोंग लाक्सिनबा दिल्ली हाई कोर्ट ता वाकतख्रे
Republic TV, Times Now amasung atay social media platform singbu thawdang masak khangjadabagi thawongda amasung Bollywood ki mayokta mingchat thiningai oiba wafam sing phongdokpada athing bapi na bataksil laduna Bollywood industry gi association mari amasung masak naiba producer kuntha marina Delhi High Court ta wakat khre senen sing asina Bollywood ki matangda panbada phajadaba amadi tabada nungaitaba wahi wata kya sinarakpadagi shoot adu file tawkhibani hairi Delhi High Court ta shoot adu file tawkhiba producer singi manungda Dharma Production, Amir Khan Production, Ed Labs Films, Ajay Devgan Films, Yash Raj Films, Salman Khan Films, Ashutosh Gawarikar Production and the Red Chilli Entertainment, Rakesh Om Prakash Mehra Pictures, Reliance Big Entertainments, Rohit Shetty Pictures, Vinod Chopra Films amasung Kabir Khan Films asini. Producer sing asiga loinana Bollywood Industry Association Marina News Channel sing asida Cable Television Network Rules ki makhada leiriba program code ki provision sing ngakhanaba direction PBU haina taksin ki. News Channel sing amasung social media platform sing aduna sathariba mingcha thien bagi campaign da Bollywood ka mari leinaba mioi singi hingna bagi lambi da chauna akaiba pire coronavirus pandemic leiringe da adugumba mingcha thina bagi campaign ama Bollywood industry amadi masiga mari leinaba singi mayokta satharakliba sina sel thum amadi thabaki khudong chaba sing chauna manghalle haina law firm DSK legal na statement amada haiki Adumoinamak shoot aduda association sing amasung producer sing na actor Sushant Singh Rajput pu sikhibaga mari leina case sing investigation gi report sing phongmuda media gi mayokta chomnap na athingba pibagi order pibi naba haijabadi natte haina supanki News Channel sing asina parallel private investigation sing conduct tawduna amadi madugi report sing phongduna court ka manana thabak tawre amasung makhoina phangle haina claim tawriba evidence ta yumpham oiraga Bollywood ka mari leinaba mioi singbu mara leire haina lauthokpana singba tawduna criminal justice system bu phagi ta hannaba honare haina shoot aduna makha tana panki aduga atopa paw mana audit tawbuda lupa lakh 13 lom wat khibada chenaba Brojen jail da thajinkre Imphal West ki mafam kharagi ATM da sel hap na bagi damak MS Writers Business Service Private Limited na mamang thagi kunmanga dagina kuntaret phawbuda internet audit tawbuda lupa lakh 13 ka lising kunipan ga satret wat pada chenabani haiba private limited asigi LIC gi root leader location in charge oiriba Bamon Kampu mayai lekai dagi Kongkham Brojen sehina kuntha taruk apokpa leikidraba ke sakhenbu CJM Imphal West na judicial custody remand prayer dagi jail da thajinkre MS Writers Business Service Private Limited aduga masibu Writers Safeguard Private Limited hairaga sumiyam na khangnaba Assam gi Kasar district ta leiba Silchar gi official amana city police station da cell chenare haiduna complaint ama tawrki aduga Porompat PS na Private Limited asigi LIC gi root leader oiriba Brojen bu pharaba matung CJM Imphal West ki khuthang dagi city police station na amuk tha asigi tareta formal arrest tawki Accused asibo police custody matam loiraba matung city police station na CJM Imphal West ta Brojen bu judicial custody remand prayer gi damak ngasi puthoraki remand prayer adubu taraba matung CJM Imphal West na Brojen bu judicial custody remand gi damak ngasi jail da thajinkibani ningsingbai abadi private limited asigi audit tawbuda mamang thakta chenabani haiba private limited asigi sinmi Sinam Naresh Ngasekpam Premanandabu City Police Station na CJM Imphal West ta judicial custody remand prayer gi damak puthorakibada CJM Imphal West na hairiba mioi ani asibu bail piki aduga case asigi damak private limited asigi sinmi Haikham Ajiti ngasi phawbuda judicial custody da makhata na leirakibani Arobada Popular News Reader ki video bu yengbiru bu khudimakpu thakachari